Hausimari Pausing. Framework Agreement ki matangda political party kaya gi mihut yauna civil society organization gi luchingba singa mifam pangthokuna warip kaya lokre. June dara Nepal ki thodok amut hanna thokdana ba Congress party na framework agreement ki yana warol sing miyam da khangalu haibani haina opposition gi luchingba hana gi chief minister o ibo vina phongdokre. Amade Kamjong district ki IC kulmanakta sakangdaba singa Sam Rifles ka kuthokna kre. Krunjere ISTV Pauming Tabir Basmutaram Nokjere Housing Pungi Pau Framework Agreement ki matangda political party kaya gi mihut yauna civil society organization gi luchingba singa mifam pangthoktuna warip kaya lokre UCM Amuko amadi CCSK na sinduna pangthokiba ngasigi mifam maduda tongan ba warip manga lokre warip singa dude Manipur da lairiba political party sing amasung civil society organization sing amadi stakeholder pumnamakna Kenaba Tamdana Punna Sap Manaba Miyeng Amada Sangshin Minaba Hainayana Kre. Anisba Warepta Hokiba November Tara Nepal da Pangtokiba open dialogue on the possible outcome of the framework agreement ta Lokiba Yamgi Warep Adu Ngasigi Apunba Mifamna Amukana reaffirm Toba Hainayana Kre. Ahumsuba Warepna Kongzanga Sigi Makataba Oina political party Pumna Magna Framework Agreement ki matangda sanction gadaba maranagi oiba natraga apunba political party singi oiba khongthang khudingmak miyamgi warep asibu ikai khumnaba mawonga manana sanction minaba hainasu yanare marisuba warepta atuba matamda center da satuna magi political party sing amasung apunba political party singna framework agreement asigi matangda tawba yaba pressure mari leinaba center gi lusingba singda piba loinana Civil society organization singi apunba team ama atubada Delhi da chatuna central leader singda pressure piba haiba yauna mangasba warepta orikli ba phibam asida punna khangminana ba pak sana Manipur gi maru oiba mafam singda framework agreement ki matangda awareness campaign pangthokpa hainasu ngasigi warepna ayaba pikre Ngasigi mifamaduda sarkar pairiba BJP party ki mihut Congress party Manipur State Council CPI NPP yauna political party taramatoi gi mihut singna sarukya ke NPF MPP gi mihut singdi sarukya khide UCM gi President Johnson Elangwamna ngasi laukiba warep singa si lamdam sida leiriba miyam amadi political party singna punna sagatminaduna Manipur gi apunba saktam ngaknaba punna thodang lominarasi haike Agreement matangda machet makai oidabida political party haiba laitana akoi gi CSO haiba laitana Manipur gi context da stakeholder oriba akoi punama amato oina sanction minaba haiba sidai sida ngasi mifamna amato oina yanaba ko loina na makha tabadadi hausi original framework agreement ase akoi karigumba hiram amatada akoi machet makai gi wafam laitibida Manipur apunbagi oina akoi punna sanction laganda akoi ngamkhai amasung manungi oiba apunbagi saktam ase akoi punna ngangminaba ngangani haibu thajabadu asigi nimere sidege koida khara makai di chauna leire haijana thamjari me Sahili singani gi itihas leijaba Manipur gi apunbagi saktam thugaina ba honarakpada thorakadaba thokaningdaba thodok amade ingsolui singani amagi June tara Nepal gi thodok amukhanna thoktanaba Congress party na NSCN-IM amadi Bharat Sarkar ga taunariba framework agreement ki yana warol sing miyamda khangalu haina hanagi chief minister o ibobina ngasi Pasoi Block Congress Committee na sinduna Pasoi Kendra gi Laukhamnera Community Hall da pangthokpa framework agreement ta yauriba wafam khangalu haiduna pangthokpa wakanifam da phongdukre wakanifam adu da MPCC gi president TN Haukip hanagi deputy chief minister Gai Khangam Pasoi Kendra gi MLA AK Mirabai amadi ate Congress ki MLA Singh MPCC amasung Block Congress Committee gi miyo kya susarukya ke tharomadu da wangang laduna MPCC gi president TN Haukip na North East ki law and order Phagat Hanbada Nagaland Assam Arunachal Pradesh amadi Manipur gi Chief Minister Singh Pullaga family amagum thabak tawminaba yai haujiksu NSCN-IM amadi Bharat Sarkar ga yanaba puraknaba honabada state mari asigi miyamna yagadaba agreement tawnabiu yaroidaba agreement ti tawbiganu haike okrami bobina makhatana phongdokibada NSCN-IM na UNC da insilaga MLA Gai Khangambu naga taba mafam amadi church phawba changaloi hairiba sigi nunggi oiba wakhalol karino haike ceasefire framework agreement se violate tawraga thugairaga Sri Muiba Manipur sang ko yaroi haidra
thingmuba purely administrative convenience ki Jiribam Kangpokpi district semuba yaningdaba thabak tawrubasigi ibo bi changbada ukhulda nomai kapsalai bom langsalai haibdi chumi akoi yaningi maramdi kainobo moina yaningdaba thabak tu akoina tawbanina ibo bi yade hayoba tampakta chinga laphoknarame haibdudi Isor lay mayama Nagaland nga tayo nga bada Jesami da Saramiba Sangar nga ba Senapati da Ukhulda Tauramiba mayam do si Singa koy ga marili na de Singa thabam da tauram da na hairi Singa chatu harga Singa ano ba kari taurage ba Kamjong district ki Myanmar ga taina ba IC kulmanakta sakangdaba singa Sam Rifles ka kutok na kre Dagi phangba pawda nga siya pung mga makhairom taba aduwaida Kuntramadai Suba Sam Rifles ki D Company ki Major Jagannathan na luchingba team ama IC Kulda medical camp ama pangthok na ba changlubada kul yawgadaba kilometer ahum makhairom watlingaida sakangdaba singna IED bomb ahum thangna na pokai halaba matung nongmai kapsinduna ambush tawrake Assam Rifles ki maike dagisu handuna nongmai kapke ambush aduda asopandi yawkhide ahenba force thomjinduna mafam aduda thiba humbagi thabak chathakre hare ngasigi ambush adu karamba lupna chathakibano haiba hauzik fawbagi oina kanagumba lup amatana claim tarukpa leitre Jiribamgi Ningsing Kulda Lairiba Pamung Yankai Labor District Hospital gi Laifam Thokpa Doctor Nurse Amade Kusukulai Singh Matik Sana Thambidabana Ana Laying Bagilamda Jiribamgi Miam Kudong Sadaba Kayamarum Mayuknari Hare Hospital asi Babu Parada Lairingai Matamda Doctor Kunithoi Leramlaga Hauzik Doctor Taret Kakthakre Doctor gi awatpa Lairingai Doctor Rina gi transfer thokiba si yaningde Hospital Authority na release order piba yaru hare Satkiba November kunma panda nupi angangi maramdagi hospital da khana chainaba thokiba thogdoka mari leinana November kuntrada hospital gi authority monitoring committee civil society hospital ga thangnana leiriba leikai singi club singi apunba mifam amasu pangthoktuna khanakre mifam aduna November kunma panda doctor kharana nupi angang da nataba miyeng yengba yaningde asigumba aranba tawba sing chumthoktuna Jiribam hospital bu hanagum mathau tawhallu natrabadi miyamga chawba ihau lakani haina miyamna phongdokle Hospital sigi quarter sida thoiba aduga thok maming yaudaba aduga khoigi contractor lawba adugo basingdo athuba matamda lokthokpiu Manipur gi apunmagi saktam kaiba yaroi chingtam nungsisana na punna leminagadabani haina lauriba Congress ki luchingba gaikhangambu UNC na naga taba mafam singda changba yaroi haina lokthokhiba si leibak masa tadaba thawongni haina MPCC gi wangang loi case joekisana phongdokre Congress Bhavan da ngasi pangthokiba pawgi mifam amada wafam si mangna phongdokhibani pawgi mifam aduda MLA Lokeshor MLA Okram Henry Susarukya ke joekisana makatana UNC gi wafam asida Congress na nungnangba leite UNC amadi NSNIM gi nampuda Congress na chatte haibasi miyamna khangnaraba wafamni BJP na power painanaba honabada kari tawi haiba miyamna hena khangnaraba wafamni Tarasuba Assembly Mikhalda Chingi District Singda Kulai Sejinaduna Congress pu maitiba pinaba honarabasu Congress MLA mapan karakpa asina takpadi Chingi miyam NSNIM na humduna puba ngamde takrabani Congress na Manipur thugaina ba honarakpa singi mayokta leptuna chapchana thengnagani ngarang Nagaland gi Hornbill Festival hogdopagi thoramda India gi President na Naga gi issue athuba matamda warushan laklagani haina lakthokiba si President na piba warol oibana taraina loba yaroi Manipur gi BJP gi luchingba amatana Manipur da lengak ani lehaloi haina phongna lawba ngamdriba karigino Handak NPF ki political conference amada party asigi luchingba amana NPF ki MLA mari asi BJP na luchingba sungshinaba government asigi kangkhong mari ni haikiba asina takpadi government asi NPF na humduna pure haibani Orikliba phiba masida Manipur da leiba political party sing punsinnaraga Manipur gi ngamkhai ngaknanaba punna leminaba matam oire haike Hojik Manipur gi boundary change torpada UNC na support tawbra Manipur gi state manung da within the state ama semak pada UNC na support tawbra natraga administration ani khaidrok pada UNC na support tawbra hebse singna nganglaga aigi color se masini NSNIM amasung UNC amasung BJP hariba party ahum se triangle amagi machai namani makoyeni se punna semina bena haibada kari mo lebega se UNC na sengdor UNC gumba hanchak asak phaba kangbu amana Manipur thugaina ba honarakpada aikhoi Congress party na aikhoi chingjau gumna leptana leigena haibase UNC na kopharoi
नखोई की टिकटेट मखादा नखोई की यारबा पॉलिटिकल पार्टी खरना पॉलिटिकल पावर पाइन होनबदा आरानबा थवंग मयाम चथरबसु मणिपुर प्रजा मयाम गलोइना कांग्रेस पार्टी ने ठेंगनरगा होजिक फ्रेमवर्क एग्रीमेंट दा मणिपुर प्रजा मयाम दा कायगदबा नुंनांगदबा लाकपो वफुम खुदिमा से ठेंगनगनी हाइबसे मसी यूएनसी ने खंजिनगदबनी ILP हवसगी दमक मियामना लोमिनगदबा खोंथांग अमसुंग लालोंग हाइबा हिरमदा जेसी ILPS ना सिंधुना ngarang palace compound laiba lamyan ba sanglen da pangthukiba nongmagi oiba miyamgi mifamna ILP gi bill pass tawgani haibagi thajaba pidrabadi khongjang sangsinaba warib lawkhre wareba si mifamadu da tongan ba civil society organization gi luchingba kaya su sarugya ke mifamadu na tongan ba warib banga su lawkhe warib singa dudi manipur gi chinga masung tamda lairiba furup khudingmaki miyam punna ILP gi khongjang da sarugya minaba Manipur Legislative Assembly gi ningthami phamda state asigi furup khudingmakna yaba ILP gi bill pass tawhanba Assembly gi ningthami pham mamangda Manipur lengakna ILP gi bill pass tawgani haibagi thajaba miyamda December 9 gi mamangda pihanba iramasi gi matangda sabsana miyamda thajaba pidrabadi December 19 dagi akanba khongjang sangsinba loinana tongan ba furup ki wangang loisingna magi oiba wafam thamduna lawriba ware pumnamak thabakta onthokpina ba Chief Minister da memorandum pisinba haibasini Pangthukiba mifamadugi matangda JCILPS ki convener Arjun Telehibana phongdorakpa wafam Government wari sase haibo orosu CPC haibo orosu nathanga miyang ni marakta salakanda khoi people convention macha tawgisi haibo orosu har pusinga do adu chingtam jati bijati nai dana Manipur yelong mi kutim ase punna khoi gi thawni ko haidana chamina si Renu Handloom and Handicraft Cooperative Society Limited ki branch kunipan hangdokpagi thoramama ngasi classic grande da pangthokre thoramadu da social welfare gi minister Nemcha Kipgen chief minister gi political advisor Dr. RK Ranjan ex minister Dr. Khasim Ruiba amadi IMC gi hanaga chairperson Moirangjau Gangmaina chingba mioi singna saruk yake Nagaland gi Kohima yauna Manipur gi tongan ba district mapanda branch kunipan adu hangdokle haina minister na lauthoke Chief guest ki warol da Nemcha Kipgenna Arambam Renuna leptana honabadagi national level da anirak award phangba ngamba asi pukning thawat ningai ni masina leptana honarabadi ngamdaba leite haibadu utle Manipur gi handloom sector sakot halabadi state asida thabak phangdabagi kudong chadaba mayoknariba asi hanthanba ngamgani haike Nambol Kabo Waxing dagi Johnson Higher Secondary School da class 11 science tamliba mahiroi TH Nandalal na Putokpa electronic robot aduna tawbang ambasing miyamda utkre John 17 haina mingthon ba robot Johnson Higher Secondary School da utke thoramadu da education SK director TS Kiran Kumar school asigi principal K Sangita Manipur University gi science department ki Mihut Singh amadi mahiroi kyana sarugya ke electronic ki sijinaba yadraba polam sing amadi electronic ki circuit kayana semba robot asina mi amana tawbang amba thabakum robot asina mai pakna pangthoke Director TS Kiran Kumar na Nandalal gi wakalol thagat ingai ni school asigi oza singna mateng pangduna ma ki wakalol makhata na mai pakna na ba khona bada thodang lahoningi Bharat ki tongan ba state singda pangthok liba science exhibition kaya da Nandalal gi John 17 robot utpada mai chopoi innovative skill gi makhada mahiroi singna puthorakpa anoba technology Bharat Sarkar na sakangduna makoi bu pungning thogatle masida ngasi puthok liba robot asi yawan bada mai pakani haike Lamphel supermarket ta Manipur lengakna Kanglup amatagi oiba kethel saba yaroi haiba dabi da wakani fama masatakre mifama sida mateng pangbo oina Lamphel supermarket ki akoiba da phamliba dukan kaya su thongrona ke Lamphel supermarket development joint action committee na sinduna pangthokiba mifama duda Lamphel supermarket ta Kanglup amakaktagi mingda kethel saba yaroi tammi singmi amatani haiba lengakna khanbiu chahi taruk taret kethel phamlaklaba singi hana card chabiu haibna chingba placard kaya thetke JSC convener Subhasna Insolusingani Taramathoidagi Mafamasida Kanglup Kudingmakna Punna Kaitel Pamduna Lakle Mafamasida Kanglup Kudingmakna Paminaba Yaba Mawong da Kaitel Sabiu Masina Kunda Minariba Kanglup Animak Kinung Sinaba Oigani Haike Mao Kaktagi Oiba Kaitel Ama Sagani Sequin Tatsinga Yazing Tasinga Sabat Taragadi Akoigi Lady Jati Kudimaki Jati Kuntam de Kunta Mari Sigi Oiba upon the Kaitel Ama Sabi Sequina Nasi press media singing among the co Akoi Hizaning Bahitare Bangladesh Manipuri Adivasi Forum gi bihu singna ngarang Chief Minister Nong Thoma Biren unakre Forum asigi General Secretary Samorjitna Luchingba mioi mapan gi kangbu aduna Chief Minister Bangladesh ta lakpina bhaijakre
Chief Minister nasu mathang sahi gi January fawbagi manungda Bangladesh ta lairiba Manipuri miyamgi awa nungai khangdoknaba Bangladesh ta lakani haibagi thajaba pikre. Imphal West Police Commando na mamang thagi kunmapanda thangal kaithel gi hau kaithel da Operation Chathabada Pripak ki Lance Corporal ama fare hari. Police Department ki PRO gi cherol amana fagalaba miyo sikima ming laishram nauba chai kuntaret apokpa laikhidraba sarad Bisnupur Thiam Laikai Ward number 9 dagi hauzik na tera amudo lerekta leibani mangondagi pochai kayamarum su fangle hari. Hauzi aten ba brem talokjari. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. Panacea Coaching Center, the best and only trusted coaching center in Imphal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagidamaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thambi. Bottle the halaga yulibi ising kudimak mineral water nate amadi mineral yaw nate mineral yaw haragadi nutrition fake ibra haibidu level yingbiu sodium potassium magnesium yaw ising chang nai na thakpasina chakhaw kidney heart amadi brain memory phagalali haibasi medical science na phongdokrabani haiba mineral sing asi yes with added mineral asidati yawri India gi ahanba national awardee government of India na piba silver dew Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel da contact to view. Break matung na mutaram nokchere. Makata pauda. Ahum Suba Singju Festival handak saigi oina lamsang kendragi manungchan ba lamdeng makalekay da pangtuklagani haina. Singju yokat palup ki mai dagi Manipur Press Club tapang tokpa pau gi mifam da phongdu kre pau gi mifam adu da festival asigi Chairman Dr. S Manauton Vice Chairman S Premlata amadi Convener Rakesh Naurem su saruk yake sai kudingi district hongduna pangtokani haina Rakesh Naurem na phongdu ke handaki festival asida angangi oiba program pangtokpaga loinana North East State ki delegate kaya amadi Bangladesh dagi laktuna landam sigi nat amadi culture bu saktak nanda ba khotnagani haike Dr. S Manautona Festival asi lup kudimakna mating pangbiu haike. Koi platform si culture da identity da amadi tradition da makhan gi koi gi lei bum yam punna chatminna kan da koi gi Manipur state ki oiba afaba culture ma bukhalam na pan da koi na sim festival asi sanjabina. Socialist Students of India Manipur amadi Manipur Proletariat People's Democratic Union Anina Manipur Sinthongna Yumthong Changduna PDS ki polam sing ningthina phanglibra haina paumi singa loinana yengsinba khongchat ngasi nambol kendra dagi hodokre ngasi hodokpagi tharamda nambol Municipal Council na konba tongan ba ward singda National Food Security Act ki makhada card holder singda tha khudingi piriba cheng sing agent singna yendabadagi tha manga taruk hena phangdaba thengnarakhe Amarom yam nangakpa amana sab manaba ward amada thangnana leiba yum singda leiriba card singda phangle haina sahi tawriba cheng pibagi tha sing amata manadaba thengnarakhe ward asida tha manga hena cheng phangdrabasu atopa ward kharadana cheng genduna leirambasu thengnarakhe Manipur Proletariat People's Democratic Union gi President Namairakpam Mekachandra Paumi singda phongdokhibada Kendra amada leiriba miyam da chap manana phangpham thokpa chakthung phangdana leiriba se mari leinaba singna miyeng changduna phanganbiu haike Iski film jendokpasi yeliba jendaba tu ngasi tiki changenba amuk haujire haujapasi da akuna nambon kendra gi area mapungoina 115 nambong simang da kon changel matamda tha manga seng jendaba yofum khoi ubo phange nambon kendra gi area sa khoi sing sipungoina jende haina khona logjai adna makhata na khoi chang khong jang gi ni Pajam Yamgi Yanga Pajagi Tunga Satunga Marpusakana, Pangan View Hajaboloina Kogi, Politet, People Democratic Union, Social Union Makitagi, Marpusakata, Apple Doctor. Anthropogenic impact and their management options in the Indian Himalayan ecosystem Imphal River Habehiram dat Nimit Humnigi stakeholders singi workshop come field consultation mifamama
CSIRNEIST की conference hall da ngarang hogdokre Thoramadu Manipur University ki registrar oiramba Dr. R.K. Ranjan National Institute of Himalayan Environment ki GB Pant North East Institute of Science and Technology Imphal ke principal scientist Dr. S. Bir Kumar Susarukya ke Dr. R.K. Ranjan na Manipur ki tural singi system ki maramda thizinduna khangjinna ba hona ba mathautai haike Maring Frontal Organization singna ngarang dagi Imphal More Lambida Satarakiba ban ngasidagi handokre Manipur State Railroad Agency gi Chief Engineer na semba loidriba lambi sing December 15 faubagi manungda semba loisilagani haina thajaba pirakpadagi khongjang asi handokpani hairi Lamlaki South Chek Singh Phaba Thingnaba Bisnupur Range Forest Officer S. Ratan Kumar na luchingduna Loktak Pat ki akoibada yengsinkre khongjat aduna oina mamang Oksoi Pat Kaino mamang Laishoi Amadi Awang Soi Patki Akoiba Nambolgi Isok Naurem Waheng Kuman Sanjen Bamna Chingba Mafam Singh Chatuna Usek Pabra Haina Yenke S. Ratan Kumana Lamlaki South Chek Singh Kanbang Amnana Bahona Badam Yamna Sumateng Pangbiduna Lang Thakpa Amadi Hu Chaiduna Pana Bahona Biganu Lamlaki Usek Paba Thengarabadi Wildlife Protection Eki Makada Cherak Sweden Pangani Haike Ngasi Kongsada Da Oina Municipal Council gi member Singh Tobul Youth Development Association Amadi Global Science Club Koizuman gi member sing suloina ke Manipur Public Service Commission na Tribal Research Institute ki Deputy Director gi post ta mawong chumna khallaba mi amabu appointment pidana namsinduna thambagi matangda suna matam sangna sangsilagliba khongjanga sibu Joint Coordination Committee of Tribal Organization Kobulup amana Tribal amasung non-tribal gi Wafam Lomda Irang Sagatna Bahona Raglibasi Chumdaba Ibaktiva Thong Amani Haina Suna Fundurakli Sugi Information and Publicity Secretary Rosan Golmegi Cherol Amana JCCT Ona Tribal Natabasing Tribal Research Institute Tachangan Bapam di Haina Takshilibasi Lo Laitabalibak Tachanagadaba Thongi Suna Lamda Masida Kundamina Rakliba Furup Kaya Tribal Amasung Non-Tribal Mahire Kayana Punduna Achawa Thaudang Lomina Rakli Yanariba Wafama Sigi Achum Aran Tidokmina Si Masida JCCT Ona Non-Tribal Issue Sagat Piganu Asigumba Kanglup Purup Naiba Miyeng Suna Yabangam Loi Chief Minister Amasung Marilainaba Minister Nasu Atuba Matamda Miyeng Changbiduna Deputy Director Gi Pitoktuna Ladiba Appointment Pitoktuna Mahire Kunaida Corruption Free State Ohenba Pamba Mahire Kunai Gi Yaifana Bakhanba Lengak Ama Lakle Haibadu Utpiu Hairi College of Teachers Education IIE Wangjingna Sinduna Ngarang Dagi Chatharakiba New Vet Revised Syllabus under MUG Faculty Singi Orientation Program Wangjingda Laiba College Asidalushin Kre Thoramaduda College Asigi Principal and Rajiv Kumar ITTA Sajiwagi Principal Dr. S. Gunador Susarugya Ke and Rajiv Kumar na Manipur da Anoba syllabus asi yamna toina hongdok hongjin tawi handak ing solusingani taratareta hawdokliba syllabus asi semester mawongda lakpa maramna college singda thengnariba oja singi kudong sadaba mayam asi apunba isuda punna nainaraga exam da su kudong sadaba thoktanaba faculty singi thorom asi pangthokpani haike yadaba myam jingse yam hen closeness am lakpa aduga amagi problem da change laga mating pangna waidana thamba dumbo agenda da orientation program is tharapani Krishi Vigyan Kendra Thawalna ICAR New Delhi Amadi Department of Agriculture Government of Manipur gi miyeng makhada representative of Lois na Sinduna Ravi Loroki matangda nongmagi oiba training program ama ngasi organization asigi training hall da pangthokre Thoramaduda organization asigi president Thokchom Ojit Amadi KVK Thawal gi RK Lembisana amasung N Tombana resource person oina wangangke Thoramaduda representative of Lois na piba ahanba lorokta kaksingi oina Pau Kwaidagi Hena Putok Pat Lomi Ohumda Selgi Mana Piki. Why Somorendro na Ahanba, why Induna Anisuba Amadi KSIS Ibom Sana Ohum Subatabaga Luinana, Selgi Mana Lupalising Tara, Lising Nipan Amadi Lising Taruk Kusina K. MUG Economics Department ki Oza Amadi Mahiroi Singnangasi MUG Economics Department ki Akoibada Lam Tu Sengba Amadi Ujarat Habagi Thorum Amapangtokre. Ngasi pangthokliba thorom asiga mari leinana Manipur University gi Economics Department ki Professor Amaryum namna phungdorakpada tha mari manga khudingi MUG Economics Department ki akoibada mahiroi singa loinana lamtu sengdoktuna department asigi akoibada luna lana leinana bachatharak pasarukam oina ngasi su lamtu sengbagi thabagasi pangthokpani makha tana su pangthokigani haike
फजना थम्बदा नतना एनवायरनमेंट कसु एनवायरनमेंट सु योखपा डिपार्टमेंट सु फजा हम्बा अदुगा लोइना साथ सिंजो पुन्ना थबक तमिनाबगी कल्चर अमा सागननबा अखोना सिंजबने स्काई हॉस्पिटल ना मणिपुर दा इहान हानबा ओइना डबल रेनल एंजियोप्लास्टी पांगथोख्रे हॉस्पिटल असगी चीफ कार्डियोलॉजिस्ट अमसुंग चेयरमैन डॉक्टर एल श्याम किशोरना फोंदोखिबदा थवोंग असि हॉस्पिटल असगी ओइना अचौबा माई पाकपनि हाइखे असम राइफल्स ना सिंधुना चुराचानपुर की रेवन कॉलेज की एनसीसी कैडेट सिंह ओइबा इंडियन आर्मी अमसुंग मैपक्राफ्ट ट्रेनिंग प्रोग्राम अमा पांगथोख्रे प्रोग्राम असि मरु ओइना कैडेट सिंगना मैप अमसुंग कैंपस सिजिनदुना मफम अमदगी मफम अमदा मतौ करमना चटकनी हाइबगी मतंगदा खंगनबनी ट्रेनिंग प्रोग्राम असिदा एनसीसी कैडेट हुमुद्रा हुमदोइना सरुक याखे हैरोक नगर पंचायत न सिंधुना हैरोक पार्ट 2 उमंग लेकोलदा नोमगी ओइबा अर्बन लोकल बॉडी सिंगी स्वास सर्वेक्षण प्रोग्राम की सरुकम ओइना वर्कशॉप अमा पांगथोख्रे थोरमसिदा महूट की जॉइंट डायरेक्टर अमसुंग यूएलबी की सेक्रेटरी अमसुंग प्रेसिडेंट सु सरुक याखे हानगी एमपी ओइरमबत नतना बीजेपी के स्पोक्स पर्सन सु ओइरिबी किम गांगटेना चुराचानपुर डिस्ट्रिक्ट की ओइना तोंगान तोंगान बा थबक थोरम सिंह पाइखतनबा होनरगनी हाइख्रे वफम सिंह असि चुराचानपुर दा पांगथोखिबा पामुसिंगा उनबा अमदा फोंदोखिबनी डिस्ट्रिक्ट असि ओइना तोंगान तोंगान बा साखवत थौरांग सिंह हौजिक लेरिबा सरकार असिका तानादुना पांगथोकनबा होनगनी हाइखे इम्फाल ईस्ट इम्फाल वेस्ट अमसुंग थौबाल डिस्ट्रिक्ट की पैरालीगल वॉलंटियर पीएलवी सिंगी ओइबा इंडक्शन ट्रेनिंग प्रोग्राम अमा ngasi चेराफ कोर्ट कॉम्प्लेक्स की कॉन्फ्रेंस हॉल दा पांगथोख्रे थोरमदुदा इम्फाल वेस्ट डिस्ट्रिक्ट की सेशन जज एम मनोज कुमार ना अथोइबा मिथुंगलेन सिंह ओइके रिसोर्स पर्सन ओइना एडवोकेट टीएस राजकिशोरना पोक्सो अमदी जुवेनाइल जस्टिस एक की मतंगदा एडवोकेट राकेश मेहबूबना भारत सरकार की फ्लैगशिप प्रोग्राम की मरमदा अदुगा एडवोकेट सीएस मोमोना पैरालीगल वॉलंटियर की मरमदा वांगांखे ngasi ट्रेनिंग प्रोग्राम अदुदा वॉलंटियर लिसिंग अमरोमना सरुक याखे कामजोंग कतमनाउ लोंग अमसुंग एशिया हाईवे 1 सिंधुना टूरिज्म योखटननबा पांदमदा कामजोंग यूथ फेस्टिवल ngarang कामजोंग पब्लिक ग्राउंड पांगथोख्रे हौदोपगे थरमदा इचमगी प्रेसिडेंट युइमी हौराम सीआरपीएफ की डीआईजी योफांग दुइपांग कुंट्रामते सुबासाम राइफल्स जसाट की मेजर कृष्ण दगार मेजर आरएस नेगी कामजोंग कतमनाउ लोंग की प्रेसिडेंट के निंगहोर सु सरुक याखे फेस्टिवल असके सरुकम ओइना मितय अमसुंग तांखोलगी साना थकनबा मथेल सिंह उत्पा यावना नाट की ओइबा मसाना सिंह वा काबा मिट पुनसिलगा ओक फाबा चंप्रा अमसुंग मोरोक चाबा अथोय एहन तानखे इंगसोलिसंगनी तरामरिगी अगस्त अनिदा यारिपो खोरोम मथक लेकाइदगी लौरेंबम ओंबी रंजिताबु इज्जत मांगलबा मतुंगदा हालंबा थौदोक अदुदा चेनबनी हाइबा इबोमचा हौजिक फाव आइन की ओइबा चेराक पीदना लेरिबसी यानिंगदे अमदी कोर्टना सु थादोकनबगी अयाबा पिबिगनु हाइना रंजिता की मपुरोइबा लौरेंबम लोकेना मणिपुर प्रेस क्लब दा पांगथोकपा पाउमिसिंगा उनबदा फोंदोख्रे माकपु आइन की ओइबा मतिक चाबा चेराक पिबियो हाइखे फंद लेबो केस असे आइगी अवा ना अमदी आइगी लेता लाइरगे खल्लगा अचुंबा तौबीबा सरकार ना ngasi आइगी अवा ना जी येंगा प्रजा मयांगी अचुंबा हाइबदु पुथोकपिरगा मतुंगदा अचुंबा सेंगबा ओहन्नबा ngasi आइगी मिहासिगी मतुंगदा अमुहन थोकतनबा आइना आईएसटीबी फोंदोकजरी चटखिबा नोवेम्बर 19 की नुमिदांग पुंग 9 मखाइरोम ताबदा मियोय खरना एसिड हाइजलकपदा सोइबम लेकाई वांखै खुनौदगी मेनका कौबी नुपी अमा सोकपदगी रिम्स हॉस्पिटल दा लाइकनरे माकी खौरी अमदी येत थंगबा लेंगजुमदा एसिडना चाकथख्रे हाइरे मसिगी मतंगदा थौदो अदुदा चेनबनी हाइबा हतादगी मोहम्मद तोंबा कौबा मियोय अमा यावना पुन्ना मियोय होम पुलिस ना फारे हाइरे थौदो सिकी मतंगदा ngasi मणिपुर प्रेस क्लब दा पावगी मिफम अमा पांगथोख्रे सिटीजन क्लब की सेक्रेटरी सापम बनबीरना हाइखिबदा वारोइसिन पुरकना बाद नाकल अनिगी मियोय सिंह कौबदा एसिड हाइजलिबा मोहम्मद तोंबगी इमुंग मनुंगदि लाखिद्रे अथुबा मतमदा सरकारना मियेंग चंगबिदुना मरालेबा सिंह चेराक पिबिदुना असोकपगी इमुंगदा मतेंग पांगबियो हाइखे पामचाजीगी इमुंग जेगा अखोय यानबा पुरकनबा कन्न होनजै अखोय ngasi नमी हुमनी सुजरे अदुबो ngasi बक्ता रिस्पांसिबिलिटी सि अमत लौबिदे हाइबसे अखोय मियामदा अखोय हाइजरी मसिना अखोयगी थोनिंगदब थौदोक मयाम अमा थोकखिद्रा हाइबसी काइगी मियामजिंग अखोय मिपाइबा पोकपदगी कैदौरगा सोल्यूशन पुरकनबा होनसिगे अदुगा अखोयगी सरकारगी साइडतगिसु कैदौरगा अखोयगी अमुकना अखोय थोक्तनबा होनजबनी
Dr. Thoksom Heral na iba aigi saireng samji lei kauba saireng lairik amadi Nilamani Khuraizam na iba langlen sana Rosita kauba saireng lairik ani Manipur Press Club da phongkre Thoramaduda University Higher Education gi hanagi Additional Director Aribam Kumar Sharma National Awardee TS Ibopisak hana Headmaster oiramba case ay sana halna maru oiba myoisingwena saruk yake aiba Dr. Thoksom Heral na lairiga sigi afafata miyamna paraga nainabiyo haike District Health Society na Sinduna Kangpukpigi Upper Mauhing Village that lemna laying bagi kem ama pangthokre miyoi chani hena laying ke Kangpukpigi Medical Officer in Charge Dr. Ice K Simtegi miyeng makada pangthokpa medical camp aduda lemna hidak langthak su fangan ke Kaya Gulf Award Celebration amang ngasi None Primary Health Center na Sinduna pangthokre None Primary Health Center na Tamenglong District ta mathaw ningthina tawbagi damag award asi Ministry of Health and Family Welfare Government of India na pirakhibani award asi dalupa lakh anigi mana su yaure ngasigi tharamadu da Chief Medical Officer Dr. Chambo Gonmai Health Mission Tamenglong Director amadi Lomai Village Authority gi Chairman Maidon Gangmai na maru oiba miyosing oina saruk yakhe tharamadu da cultural program su pangthokhe Royal Riders Chandel gi Ahanba Foundation Day Thoram Ngarang Chandel District ki manung chana leiba Modi Kulda pangthokre Thoram aduda Chandel gi SP Romance Angam Kamai HL Livingston Frankie Chara amasung Royal Riders Chandel gi President Lining Pashel su saruk yakhe Haukiba November 19 gi numijum ga matung pung amarom taba matamda thaudam ningol Gurumayum Ongbe Sonika Devi chahi 19 Mapuroi bagi yum dagi thoki badagi thiba khangdana leiri mag foot mangaga inchi marirom wangi kulei kuchuni mamai koidane masa noi masam sangi amadi mui magna thoki ba matamda angobu machugi salwar aduga amubu machugi sweater amalitki kanagumbana mahakpu thengna ba thoklabadi mahaki mapuroi ba Gurumayum Jiten Sharma wangkai thangapat mapal anakpa police station natraga mobile number 70056064547005128 amadi 8794750415 ta pau pibiu hairi hauzik sanabagi pau lowirase Ngasigi sanabagi paugda mukna kangjai ngasidagi thasigi taruk phawba team tarana saruk yaduna chatagadaba first governors trophy state level mukna kangjai tournament first MR gi parade ground hogdokre ngasigi hogdokbagi tharamda government ki chief whip MLA P Sarachandra hanagi ex MP TS Chawba amadi Krida Bharti Manipur gi president TS Basanta na chingbana athoiba mithunglen sing oina saruk yakhe thorongamari leinana MLA P Sarachandra na Lebak ama masak takpada culture amadi heritage yaudaba yade Manipur gi indigenous games sing prithibigi miyamda masak takna bahonabada aikoi khudingmakna thaudang lawinarasi haike ngasigi hogdokpagi match ta Imphal East A amadi Bishnupur A ani sanake Bishnupur team A na Imphal East A bu goal 12 anida maithiba pikre Kudeng Thabi Village Authority amasung Kudeng Thabi Youth Club anina punna sinduna Kudeng Thabi playground da chacharakpa Kudeng Thabi Village Annual Sports Meet ngasi lusin kre lusin bagi thoramda More Commando gi DSP TS Krishna Tombi Kudeng Thabi gi Chief CS Paso Komna maru oiba myoising ona saruk yake makok taraba singda mana mathum sing piki Mathang saigi January amadagi ahum phawba Bangalore da pangthogadaba National amadi International Himalayan Yoga Olympic ta Manipur State ki oina saruk yarugadaba singi trial selection Sagolbal Terrace hapam director leiba Juvenile Club ta pangthokre pangthokliba selection asigi matangda Himalayan Yoga Olympian gi coordinator Ningombam Gangana phongdorakpada category taruk thokna khaidoktuna pangthokodariba competition asida state asigi oina miyoi kunmari khangatlaga saruk yananaba selection asi pangthokpani haike Bangalore da lakadriba January tarik ama ani ahumda pangthokadabani hariba
ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤ ꯑꯃꯨꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯣꯏ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯒꯤ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯄꯨꯟꯅ ꯇꯧꯒꯗꯕꯅꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 12ꯗꯒꯤ 15 ꯐꯥꯎꯕ ꯃꯦꯡꯒꯂꯣꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 60ꯁꯨꯕ ꯃꯦꯟ ꯑꯃꯗꯤ 39ꯁꯨꯕ ꯋꯤꯃꯦꯟ ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜ ꯋꯦꯠ ꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯑꯦꯊꯂꯦꯠ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯈꯜꯂꯦ ꯅꯨꯄꯥꯒꯤꯗ ꯃꯤꯑꯣꯏ 3 ꯅꯨꯄꯤꯒꯤꯗ ꯃꯤꯑꯣꯏ 9 ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯤꯑꯣꯏ 3ꯅꯤ ꯑꯦꯊꯂꯦꯠꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯨꯒꯅꯤ ꯈꯪꯒꯠꯂꯕꯁꯤꯡꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯋꯦꯠ ꯂꯤꯐꯇꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯅꯕ ꯈꯪꯍꯜꯂꯦ 18ꯁꯨꯕ ꯖꯨꯅꯤꯌꯔ ꯕॉयज इंटर डिस्ट्रिक्ट फुटबॉल टूर्नामेंट लागलबा डिसेंबर 3 10 फाउबा कुमल लंपाक आर्टिफिशियल टफ ग्राउंड पांगथोकलगनी मसिगिदमक्ता मैच ऑफिशियल अमदी मैच कमिश्नर पुन्ना 32 खंगतले खंगलबा ऑफिशियल सिंगना डिसेंबर 3 फाउबगी मनुंगदा अम्फादा रिपोर्ट तौरनब खंगले मणिपुर की वेट लिफ्टर मेराबाई चनुना केजी 9 की कैटेगरी दा अनोबा रिकॉर्ड थंबगा लोइनना गोल्ड मेडल फंगलकपदा ऑल मणिपुर स्पोर्ट्स एसोसिएशन ऑल मणिपुर फुटबॉल एसोसिएशन ऑल मणिपुर वॉलीबॉल एसोसिएशन अमदी एथलेटिक एसोसिएशन मणिपुर ना नुंगाइबा फुंगदोरकले लागलिबा इंग सोल्यूशन अनि कुंदा टोक्यो दा पांगथोकदौरिबा ओलंपिक गेम्स असिदसु माई पाक्तुना लेबागा सिगी मिंगसत पुरकपा ओइरसनु हाइना एसोसिएशन सिंग असिना याइफा पाउजेल पिरकले मखाताना सानबगी पाउ बेरिंग थोजमदगी फंगबिगन ऑल इंडिया फुटबॉल फेडरेशन सिंधुना महाराष्ट्र की कोल्हापुर टीम 13 ग्रुप 2 थोकना खाइदोक्तुना था सिगी टांग 15 दगी चथरिबा इंडियन वुमेन्स लीग की ngasi सानखिबा मैच सिंगदा मणिपुर की ईस्टर्न स्पोर्टिंग यूनियन वांखैना चांदनी स्पोर्टिंग क्लब गोल 3 सिनोदा माइथिबा पिखिबगा लोइनना मैच अहुम सानबा लोइखिबदा मैच अहुम माइ पाकपदगी पॉइंट माफल फंखरे ईस्टर्न स्पोर्टिंग यूनियन वांखैगी माइ पाकिबगी गोल सिंगदु कमलाना गोल अहुम सनखी अतोपा गोल अहुम मदुना रंजीबला मंदा अमदी परमेश्वरीना सनखिबनी मैच असिदा ईस्टर्न स्पोर्टिंग यूनियन वांखैगी कमलाना प्लेयर्स ऑफ द मैच की मना लौखी अमरोमदा लीग असिदा सरुक यारिबा मणिपुर की क्लिप्सा नावरेम थोंगना हंस वुमेन फुटबॉल क्लब गोल अहुम अमदा माइथिबा पिखी क्लिप्सा की माइ पाकिबगी गोल सिंगदु रतन बला असारानी अमदी रंजनाना सनखिबनी मैच असिदसु क्लिप्सा नावरेम थोंगी सानरोई रतन बलाना प्लेयर ऑफ द मैच की मना लौखी क्लिप्सा नावरेम थोंगना मैच मरिमक माइ पाकपदगी पॉइंट 12 फंगदुना ग्रुप असिगी ख्वाइदगी मकोकता लेडी ईस्टर्न स्पोर्टिंग यूनियन वांखैगी मथंगी मैच था असिगी तांग मरीदा हंस वुमेन फुटबॉल क्लब का सानगनी अमदी क्लिप्सा नावरेम थोंगना निमित असिदा चांदनी स्पोर्टिंग क्लब का सानगनी मापल सुबह इस जोन शोबॉन चैंपियनशिप की नुपी की फाइनल दा मणिपुर अमदी ओडिशा गा सानरगनी शोबॉन फेडरेशन ऑफ इंडिया की मेंग मखादा मणिपुर शोबॉन एसोसिएशन सिंधुना था सिगी तांग अमदगी खुमल लंपाक स्पोर्ट्स कॉम्प्लेक्स सथरिबा मापल सुबह इस जोन शोबॉन चैंपियनशिप की ngasi सानखिबा नुपी मसागी अरोइबा लीग राउंड मैच दा मणिपुर ना वेस्ट बेंगल बु रन 5 सिनोदा माइथिबा पिदुना फाइनल संखिबनी मैच असिदा माइ पाखिबा मणिपुर की रन सिंगदु मनोरमा अबी संचन प्रीति अमदी रंजनाना लौखिबनी good good अमरोमदा स्टेट तरुना ग्रुपनी थोंगना खाइदोक्तुना चथरिबा चैंपियनशिप असिगी ngasi सानखिबा नुपा मसागी मैच सिंगदा नागालैंड ना वेस्ट बेंगल बु रन 13 अमदा असम ना बिहार बु रन 13 सिनोदा ओडिशा ना नागालैंड बु रन 5 अहुमदा मणिपुर ना बिहार बु रन 13 सिनोदा मदी ओडिशा ना वेस्ट बेंगल बु रन 13 सिनोदा माइथिबा पिखी चैंपियनशिप असिगी नुपागी सेमीफाइनल मैच सिंग हयिंग अयुक सानरगनी हयिंग अहानबा सेमीफाइनल मैच दा मणिपुर अमदी नागालैंड गा सानगनी अनिसुबा सेमीफाइनल मैच दा ओडिशा अमदी असम गा सानगनी सथरखिबा चैंपियनशिप असि हयिंग नुंथिल पुंग 2 ताबदा लोइसनलगनी लोइसनबगी थोरमदा मणिपुर लेजिस्लेटिव असेंबली की स्पीकर वाई खेमचान मणिपुर शोबॉन एसोसिएशन की प्रेसिडेंट टीएस महेंद्र प्रताप सिंह मणिपुर ओलंपिक एसोसिएशन की वाइस प्रेसिडेंट जीए इबो बिशक शर्मा थोरम मपु सिंह ओइगनी ऑल मणिपुर फुटबॉल एसोसिएशन सिंधुना सही सिगी सेप्टेम्बर थागी तांग 3 की मणिपुर की मसक नारबा टीम 12 सरुक यादुना खुमल लंपाक आर्टिफिशियल टफ ग्राउंड सानबा होखिबा सही सिगी 12 सुबा मणिपुर स्टेट लीग की मैच नंबर 93 की इम्फाल की मपाल कांगीबुंग सानखिबा सगोलबल यूनाइटेड अमदी नेरोका फुटबॉल क्लब संगफम की मैच दा मैच ऑफिशियल ओइना कंडक्ट तौखिबा रेफरी दा सगोलबल यूनाइटेड की ऑफिशियल सिंगना खुद थाकी हाइबदगी मखा ताबा मैच सिंग सानदना लेरबा मतुंगदा सिल्ली लांगिबा अमदी सरुक यारिबा टीम अनि की मरक्तसु सयनबा भाव तानदब कया लैरुब मतुंगदा हयिंगदगी मखाताबा मैच सिंग इम्फाल की मपाल कांगजेबुंगदा सानबा हौरगनी
hayeng nungtil pung amata Southern Sporting Union singdam yamadi league asida khwaidagi makokta leiriba class ha kainogi yankhai matoi suba match oina sanaragani amaromda Manipuri State League participating team forumna makhoi ga yanakhiba resolution bu ngangna chatpa oina afaba resolution ama leitri phawdi sahi sigi tarani thusuba Manipuri State League da saru yadaba haina akanba phirep amu hana loba leiribani thagachari makata pawda ngasi nongmagi oiba ingasagi paw ngasigi waikeba ngasagi pawda ICAR lampel patigi pirpa pawgi matung ina ngasigi khwaidigi sakiba Celsius degree kulhumdoi dasmik manga khwaidigi ingba Celsius degree Nepal dasmik ani nuksit yaw ising manil gisang ayukta sada mariputara manga nungtilda sada ni putaret oiki ngasi nong chukide hojare beda marui bapau amukhana framework agreement ki matang da political party ka yagi mihut yauna civil society organization gi luchingba singami pham pangthokuna wari pya lokre June tara Nepal ki thokdok amukhana thoktanaba Congress party na framework agreement ki yana warol sing miyam da khangalu haibani haina opposition gi luchingba hanagi chief minister Okram Ibovina phongdokre amade Kamjong district ki IC kulmanakta sakangdaba Singasam rifles ka kuthokna kre ngasi gi na DS tibna pizaba paw matang solution jare miyeng tabirba singba mukahana khurba jare